Ngasi Sunday Paodamkhol taminarasi honglakliba yausang sports ki mayor. Yausang sahi amagi manungda amuktang lakpani tawningba matamda hekta tawba yaba natte election di tawningba kanta hekta tawba adum yahalli hana minister ohelaga election kona pangthokpasu adum yai lambi sorok thatlaga paisa munbagi thabak si afaba natte paisa munbagi culture asimadi yam phattaba hainabini yausang loikhrabasu miyoi khujo kharadi nongmai natraga bom sizinaraga mingoldagi paisa munbagi thabak phajana adum sathagani yausang da huran basu chatnabigum tambi paisa munbasu hayalli aduga nongmai kapasu tambi Satnabi sina lisang sitna asum chatnaraklabasu lamdam sida sahi kharagi mamangdagi yausang kumhaibu sports na ayama mahut sinma ngamkhrabani yausang sports haurakibasi yausang kumhaidagi thaidoktuna sana khonabada mai onsilakhibani adubu hojik pangthokliba sport mongsidi mana khanba apamba event item kaya panghap hapchinduna maring marangduna hagi tabasu yaurakle kanagumbana prize ngamlani hairabadi miyoi aduna pamba event tu adumak yahonba ngamle hoi hiram amada haisingba talent laiba haibasidi yam phai aduga festive mutlomdadi adum chatlaningde aduna afaba oirakpagi mahut matam mangmaga loinana paisa hena chading tawi hojik iramdamsida ahongba amasu lakpa chauna ure madudi night play asini mahusadi ayuk natraga numidang wairam sport tongnaramani adubu ngasidi laikai khuding lampak khuding flat light kya sizinaduna numidangda sports pangthoknare matam amadadi nobabtagi hauraga jati ki thakta maming leiraba player kya thokhrabani maming leiraba player kya lampak masida sanarakibani adubu ngasidi khwaidagi mamal tangba energy power kya night play da sidinari sanaba pamjaraga ngaujaduna sanabadi masing yamde aduga fashion oina sanabadi nongmagi masing lamdamsida ising ichaugum hengalakli masidagi hendoktuna ngasidi mafam kaya da night play gi damak paisa changna tap ground kaya lanai oina semduna numidang matamda hobby oina pung masingda playground dugi paisa thiduna sanare paisa paiba miyoi kharana tap ground kaya semduna hiramsida paisa tanba haure masi matamsiga yawol amani haiba yai adubu tasengna sanaba pamjaba miyoi singdi paisa thiduna tap ground da numidang khuding practice tawbodi ngamloi miyoi khudingmak nungaiba mafamda sananingba haibasidi mahousani tapta sanabaga lampakta sanabaga nungaiba mayam khenai sannarakliba mongsida asum satkrabadi paisa paidaba sanaroi kya moral down torokloi hainingai leite amuksu sports ki power house oiriba manipur da sports na khwaidagi chawba karbar oirakpasu yari khwaidagi pukchal chawba miyoi si laikai gi thabak natraga miyam gi thabakta paisa khara hapa miyoi du oigadoribra adu oiragadi lai harauba matamda maibida tanaduna toina paisa thaganba miyoi du pukchal chawba miyoi ni haigadoribra yausang sport ta madu mangai maikai khuding laikai khuding lupa changwa hapa miyoi du gi maming dudi hanjin mak ta asumna pukchel chawraba mahakna lupa changwa mateng tawbiramagi damak sinja langjariba singi maikai digi hanna thagatpa phongdoksari amadi tawbimal khangbu uchari laikai amagi sports natraga thabak thorom ama thokpa matamdadi paisa pangba pukchel chawba miyoi si masing yamandana thiba phawba warakle phi nana setlaga paisa khara pangba miyoi singdudi miyamna bebhar tawnari aduga pangthokliba thorom du mai pakna bahonabada ahing nungthin naidana kuchen chenjariba miyoi singduna masing amuk thabidri maramdi makoidi paisa yam happa ngamjade microphone pairiba miyoi duna paisa panglamniba miyoi singdu hanjin lauribadu launingna lawsu oiramdri tasengbadi paisa hapiba miyoi singduna toina lahoningbaga mapa chanabani toina hek laurim khai paisa hapagi changsu asum heli laikai gi thabak thorom amadi lai harauba matamda lupa lisingdagi tadana paisa hapa pukchel chawba miyoi kya du leijadaba imung amagi thodo ama thokpa matamdadi lupa chama chani dagi hena pocket lin yawbugum pangde masichu munna khanjilurabadi loud speaker yawdabagi ra khangningba phaurakle haina langlamba khuding yausang sport loikrabadi pumchik chikrani masidagi amuk laklagani watloi chahi chupa harau kumhaidi masi maknani miyoi lising kya gi mihut oiriba sinkraba MLA amadi laibak asigi minister phawba imung amagi thodok yauduna leithoknariba somdana praja miyamna ana laengsang amadi lambi thongi awaba kham thengna mayoknarabasu MLA mantri na mantok mayagi babuk akoibada lupa 10 chapi thaduna ningaidana leithokli khara naknaba imungidi mangani chakauba amadi yum sangaba phawba mantok mayada chak saduna leithoklibani amaromdana imung amakaki head of family oriba miyoi du phawba nongmagi mathau sangjade kanagumba sangga khara leiba imung amagi thodokti loire amuk toiba flag post thetpa scott yawba gari na wai chai asum leptana chanarikliba asina ngasidi imung amagi thodok ayambada MLA yawdaba kya lairaktre asumna asum munna yangsilurabadi laikidabagi karama phawba kumhai asum mansilakle honglakliba matamgi ahongba ayamba icham chamjaba lairaba prajasingna amatta ohenkiba natte senjau paiba sangga leiba miyoi singna ohenkibani senjau paiba miyoi ayamba society amadi miyamgi thabak ayamba tawgande
asumna yausang sports amadi game and sporta senjau paiba mioisingna ngaihaki harau kumaigum lana lamjing khidanaba miyam amadi lengak on asina mityeng changba mathau tai yausang kumhai yorakle lekai khuding maring marangba sport event kaya su urani ayuki aber nungthilgi sports numidangi thabal aber su ekhoi gi natte sports mathel su mathong maram khangdre nat ki thabal su maring marangle nganu yel kaya da su awaba pirani nganu yen phabi mit punsilaga kebi spoon na ising sokpi matai manau gi dan su khara adum urani matang duda manem makudi mai lotkani mai horon loina jarak laba mukna kangjai yubi lakpi kang amadi saibi masana singdi yausang sports ta uba phangzilaktre chandon sangba tenba namba namdabagi khetnaba thamdana sports ki pambaina miyambu punsinanaba mioi kalup kiyana honaduna lakli hena ichang thori basina satra oiriba luching basing asini asumna kanglei paki puari bu nohona ningsing hanaba honariba yelhau kanglei masana yauna athoi ahen changdam nagadoriba kanglei mega sport festival bu punna sogot minase sports festival asida mai horon dagi loina jarak masana thangta jaibi kang na chingba kaya ga loina na mega marathon race amadi football su yauri Partha thokdaba ithak irangda tawduna chakhigadoroba yausang kumhai dagi na thaiduna unity wakal amadi haksel gi discipline purakliba sports lomda mai onsilakba haibasimak afaba khunai amagi khudamni event sigi marakta kanglaipak chaibi yendamnaba venuna khurai konsam lekai community hall kanglaipak kang trophy na singjamai kakhut amadi high school kangkhut ta mathang sitna pangthok jagani atopa event singi oinadi main venue oriba mapal kangjai bungda oigani sport festival asigi manung channa KSA amadi athletic association of kanglaipak kusamnaduna mas tang mapanda kilometer kun sangna chengadoriba kanglaipak marathon race men's open kumal lampak hockey stadium dagi lamtharaga main stadium da panthungpham oigani event sigi reporting time ayuki pung 8 oigani amadi first second third gi prize oina mathang chitna rupees 30,000 20,000 amadi 10,000 ga loina medal amadi certificate su yaugani masigi mathakta 4 to 10 gi oina su rupees 1,000 amadi certificate thamjari marathon race asigi form submission gi aroiba numitna mas 8 oigani Sports for a Change haiba thimda Kanglaipak Student Association sahi khudingi pakthokuna lakliba Kanglai Mega Sports Festival asigi atopa team amadi individual event singi oina rupees 300 tagi 35,000 cash prize certificate amadi momento yawa pricing thamjari tarani thoi suba Kanglai Mega Sports Festival asigi promotion oina mas mari gi ayuk pung 3 ta Kangla gate gi hoduna second rally amachu chatkadori hena kupa marol khangbining ba singi damak screen da picture ba numbers dagi khangbi ba yagani aroibo oina lakliba mas tang 3 tagi 13 phauba yausang kumai ga iroina na pangthokadoriba tarani thoi suba Kanglai Mega Sports Festival lisingani kulumdoibu hena phaba khunai amagi damak aikhoi punna saruk yaminasi RK production su miyamu ngai jaramge aikhoi gi culture aikhoi tana yokhat kadabani ngasigi damak tadi matang asida tension jari pumna makpu thagat jari